Naga nupi ama yauna winger driver furubagi wathok yasinnakhre. Tha asigi kunga tarukta ukrulda chenba winger amagi driver amadi naga nupi amabu kuki singna mongkot chepu khul mapada fukiba wathoki matangda nakal anigi marakta yasinaba purakre. Litan police station da ngasi Litan area gi kuki village chief sing amadi tangkhulu chingba sing punna famina duna thawdo adugi matangda condition khara da yasinaba purakhibani. Yasinaba condition sing adudi mongkot chepu gi jurisdiction manungda achat awokta harassment pibagi thabak chatharaklabadi mawong amatada yasinaba tawdaba. Mongkot chepu gi chief na tangkhul gi culture custom amadi tradition of land owner tangkhul naga bu ikai khumnaba mongkot chepu gi chief na pung nifuni pan gi manungda mongkot chepu gi yum masing amasung village census ki detail tangkhul naga longda sinaba loinana July ama fawbagi manungda June 13 ki thodokta chokhiba victim singda compensation oina lupa Lakh mga piba haiba condition sing asini June 13 ki thodo adu thoan khiba L Lumminjoy apokpa L Ngamjang B Ngaminlun apokpa Led Lunsay amasung L Lunhaw apokpa L Hamlanbu ngasi yasinaba adu da saruk yakhiba nakalani magna condemn tawki. Kuki refugee sing sa gilichat amadi lamkhopchin magi thabak lepkadabani FNCC. Kuki refugee sing na makhoi gi sa gilichat khudakta leppaga loinana lamkhopchin magi thaurang sing lepnaba Foothill Naga Coordinating Committee FNCC Imphal nakanba warning tawragli. FNCC na thadorok pacherol amada kuki element sing na thasigi kunga manga gi numidangda mongkot chepu kuki village amapada ukrul chenba winger gari amagi driver amadi passenger nupi amabu fu chaiduna aso apan nanghankhiba thawong akadma mawongda condemn tawragli. Loinana thawong asi naga singi mayokta leptuna chatharagli ba aggression gi saruk amani. Driver yauna naga nupi amabu furakpa haibasi chumnagi hingsa amanate masi lan chatharakpani. Masigumba miwat minay gi thabak asi naga miyamgi dignity, safety, amadi integrity da haktheng nang nasingnarakpani hairi. Cherol sinahai kuki sing na mamang thaktagi naga gi khul sing longsai kaifundai jang nungang thangbuk laimanai tingpui satang yengang pokpi lungwiram kazanga konchakhul tumuyon khulonnaba chingda attack chathaduna naga micham kaya aso apan thogan kre thodok sing asi nakal anigi marakta khuthokna khibana te makhoina atamnana sagili chathaduna aranba mawongda naga gi lamsing lawsinna bahona rakhibani mangjongna na yathoklaba thaurang amagi makhada naga gi lamsing khudum chansinna bahona rakhibani pumnama asi naga gi pai puna thambira malam identity amadi handak mayokta atamnana charakpa attack chatharakpa attack ni hairi. Masigumba kaya si yenglaga karigumba kuki refugee singna makhoi gi sagili chat khudakta lepaga loinana lamkhopchen magi thaurang lepta batarabadi achauba lanfam ama thoraktuna I tanarakani naga miyam tumina yengduna leithokloi aikhoigi lam ngakchanaba aikhoigi miyam ngakchanaba aikhoigi tunglam chatkidamak sakti sizinnarakani hainasu warning tawraduna matung tabada thorakpa khudingmak kuki aggressor singna afafata pumnamak pugadabani hainasu phongdorakli. FIR panduna logi oiba chairak phangangadabani Federation of Haumi Kuki singna tangkhul community sing furakpagi thawdo customary gi thakta wayan badana chana FIR chanduna logi oiba chairak phangangadabani haina Federation of Haumi na phongdorakli. Lubasigi Vice President Dr. K Hirakabuina thadorok pacherol aman high National Highway 202 Imphal ukrul lambida passenger puba gari amada kuki singna driver amadi passenger tangkhul nupi amabu asopan nanghankhiba thawdok Federation of Haumi na kanma mawongda condemn tawi. Mongkot chepu village ta thokiba thawdo asina ahanba nate mamangda litanda taba kuki kharana tangkhul village authority gi maru oiba miyoi ama inai tana furakhibagi thawdok Leitre Kuki singna leiriba mafam ayamba tangkhul singna miyoi bigi minungsi utuna tangkhul gi lamda leihankhibana ayambani lamhenba kuki singna fuba chaiba gari thugaiba achat awok check tawba passenger singda kihanba kaya leiraga su minungsi yenglaga tangkhul singna ngakpiduna laki masimakna yani haina hanjin chatharakpani lambi asida sanglaba matam asi mitei singna ukrul lambi asida mitei chatre khangna kuki singna tangkhul community gi passenger sing toina check tawduna harassment piba asi community asibu sittaba amadi singna bani maramaduna handak thokiba driver amadi passenger fubagi thaba asi makhata na thokandanaba customary gi thakta wayan badana tana maral leibasing mathakta FIR chanduna logi oiba chairak phangangadabani. Federation of Haumi na kathokatam naulong amadi tangkhul naga Valley Student Association na changsilakpa thabak singna mapongphana sogatkani haina chirol asina makhatarakli. Mapandagi changlakpa refugee lising kuntra Mizoram da changjafam lauduna leiri. Mizoram da thokpa hingsa gi thodok chada yangkhai hena mapandagi changlakpa refugee sing chenai. Mizoram da thokliba crime amadi hingsa gi thodok chada yangkhai rom henbada mapandagi changlakpa refugee sing chenai haina state adugi home minister K
Sabdanga Fongdokre, Matam Karagi Mamandi Honama Pandaki Changlapa Mioke Amaru Mizoram the Changda from Laudun Lady, Maruina Myanmar, Amadi Bangladesh Taki Changlapa refugee Lising Kuntra Hena Tongan Tongan Famda, Changda from Laudun Lady, Yumlo Naba Manipuragi Chelakpa, internally displaced person Kayaso Hausi Changda from Laudun Lady, Hana Mana Makatana Fongdoki. Oirakliba fibam asigi matangna pangthokpa review meeting amagi mayai tangbol lauduna wa ngangkhibada Home Minister na hai Mizoram da mitop kaya changsilakraba matungda nongmagi khudong thiningai oiba crime thokpagi chang wangkhalaklei criminal case ayambada ngamkhai wangmadagi lon changlaksilakhiba miyoi sing chenai haiba yamna mayek sena khangba ngamlei kumja 2021 gi refugee February da military coup tawduna Myanmar da military gi lengak lei Trabamatungda, Myanmar Macha kaya ngamkhai lansilakna Mizoram da changda from lauduna leiri, Bangladesh da military na kumja 2022 da ethnic insurgent group amagi mayokta paksana operation chathaba hukraba matungda, laiba adugi miyoi kaya changsilaktuna Myanmar da chaidang from lauduna leiri. Kumja 2023 gi May thada Maitai amasung Kuki Furuk ki miyoi singi marakta hana sunabagi thokdok ama Manipur da thokraba matungda Manipur gi masing yamlaba Kuki rip Furuk ki miyoi kaya maru Myanmar da chansilakhi mapandagi changlapa mitop sing masak khangdoknaba Mizoram laingakna khanaba thorang kaya lokhalei mapung oina Myanmar dagi changlaktuna Mizoram da changda from lauduna leiriba miyoi sing adu mijo singa naknaba mari leinaba chin Furuk ki miyoi na ayambani Manipur dagi chansilakhiba Kuki Mar Jomi Furuk ki miyoi sing amadi Bangladesh dagi changlakhiba Bauma tribe ki miyoi singsu mijo Furuf ka yamna naknaba mari leinaba miyoi ngaktani hairi. Haukiba Irai numita pangthokiba review meeting da Mizoram gi Home Minister Savadanga na hai mapandagi mitop changsilakpa amasung state manungda crime thokpagi chang hengalakpagi matangda mathau ningthina pangthokpa ngamdaba police personnel sing voluntary retirement lohhanduna thabaktagi potha hannaba thorang lokholagani police department bu mathau ningthina pangthok hannabagi pandamda mathauda section daba police personnel sing thabaktagi potha hannaba thorang lokholakpani Law and order ningthi nangak sen bagi thodang lenga khaktagi natre haina palladuna Home Minister na makata na hai marata pa state ama ohenna bahona bada civil society organization amadi micha miyang gi mateng lobo mathau tai village defense force ngi mapanga kangkhat handuna state manungda pamdaba thodok sing makata na thohanda na bahona bagi tangai fadaba sulei tuba loidriba furit lilaga viral chatna bahona ba usittabani tuba loidriba furit lilaga viral chatna bahona ribasi miyam usittabani Chak chagring amana cheng pot ama mangthokpagi thabak tokpiro haina kanglaipak minority welfare organization na thadorokpa cherol amana fongdorakli cherol asina hai nupi oibisingi fije chakcha lamchat saja thauna lingjel malemgi miyamna ikai khumnari bani tala asida chawkhatpagi matau tamli bani haiduna nupi kharana imung manung yengba nungai taba mawongda Fijet Figai Shachenduna social media da reel namlaga upload tauribasi kanglaipak ki miyamu thawoi usittabani asigumba mathong hoktaba thawong ase athuba matamda lepiu karigumba viral chatnabani haiduna kanagumba kharana Fijet Figai Shetuna reel video upload tauraklabadi organization asina tumina yengduna leithokloi makhoi gi mathakta convection lokhatnaba firef lawre